ꯑꯍꯥꯟꯕꯃꯛꯇꯗ News Live-ꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗ ꯈꯟꯒꯠꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯇ꯭ꯔꯝꯞꯅ ꯃꯍꯥꯛ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯏꯔꯥꯟꯅ ꯀꯥꯞꯁꯤꯟꯅꯕ ꯃꯤꯁꯥꯏꯜ 1,000 ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯀꯤꯚꯇ ꯔꯁꯤꯌꯥꯒꯤ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛꯇ ꯃꯤ 19 ꯁꯣꯛꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯅꯁꯨ ꯔꯁꯤꯌꯥꯒꯤ ꯇꯦꯡꯀꯔ ꯖꯍꯥꯖ 13 ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯖꯄꯥꯟꯅꯁꯨ ꯔꯤꯌꯨꯖꯦꯕꯜ ꯔꯣꯀꯦꯠ ꯃꯥꯏ ꯄꯥꯛꯅ ꯂꯦꯟꯗꯤꯡ ꯇꯧꯍꯟꯈ꯭ꯔꯦ꯫ ꯚꯤꯌꯦꯠꯅꯥꯝꯅ ꯏꯟꯗꯤꯌꯥꯒꯤ ꯇꯨꯔꯤꯁꯁꯤꯡ ꯄꯨꯕ ꯍꯤ ꯎꯄꯁꯤꯟꯕꯗ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ 35 ꯁꯤꯔꯦ꯫ ꯕꯍꯥꯃꯥꯁꯇ ꯄ꯭ꯂꯦꯟ ꯇ꯭ꯔꯥꯏꯞꯇ ꯃꯤ 10 ꯁꯤꯔꯦ꯫ ꯚꯦꯅꯦꯖꯨꯂꯥꯗ ꯁꯤꯈꯤꯕ ꯃꯤ ꯃꯁꯤꯡ 4,119 ꯌꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯖꯤꯂꯦꯟꯗ ꯑꯅꯤꯅ ꯏꯪ 1950ꯗ ꯇꯥꯔꯒꯦꯠ ꯊꯝꯕ ꯂꯨꯄꯥ ꯀꯣꯇꯤ 35,000ꯒꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯑꯦꯝꯅꯦꯁꯇꯤ ꯁ꯭ꯀꯤꯝꯒꯤꯗꯃꯛꯇ ꯄ꯭ꯔꯣꯚꯤꯗꯦꯟꯠ ꯐꯟꯗ ꯑꯦꯛꯇꯁꯤꯡꯗꯒꯤ EPFOꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯀꯧꯔꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯍꯤꯡꯒꯣꯂꯤꯌꯥꯗ ꯌꯨꯍꯥ ꯍꯥꯈ꯭ꯔꯦ꯫ ꯗ꯭ꯔꯒ ꯌꯨꯅꯤꯐꯣꯔꯝ ꯁꯤꯚꯤꯜ ꯀꯣꯗ ꯕꯤꯜ ꯌꯦꯡꯁꯤꯟꯅꯕ ꯋꯦꯁꯠ ꯕꯦꯡꯒꯜ ꯒꯚꯔꯟꯃꯦꯟꯠꯅ ꯊꯕꯛꯇꯒꯤ ꯄꯣꯠꯊꯥꯔꯕ ꯖꯖ ꯑꯃꯅ ꯂꯨꯆꯤꯡꯕ ꯀꯃꯤꯇꯤ ꯁꯦꯝꯈ꯭ꯔꯦ꯫ ꯑꯁꯥꯝꯗ ꯂꯨꯄꯥ ꯀꯣꯇꯤ 1ꯒꯤ ꯌꯥꯕ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯐꯥꯔꯦ꯫ ꯃꯦꯘꯥꯂꯌꯥꯗ ꯒꯨꯍꯥ ꯃꯅꯨꯡꯗ ꯏꯁꯤꯡ ꯆꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁꯣꯔ ꯐꯨꯟꯒꯠꯄꯗꯒꯤ 5 ꯁꯤꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯅꯣꯡ ꯀꯟꯅ ꯆꯨꯔꯦ꯫ ꯏꯆꯥꯎ ꯑꯃꯁꯨꯡ ꯂꯦꯟꯁ꯭ꯂꯥꯏꯗꯇ ꯎꯠꯇꯔꯈꯟꯗ ꯗꯣꯛꯇꯔ ꯑꯃ ꯁꯤꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯤꯖꯔꯤ꯫ ꯇ꯭ꯔꯝꯞꯅ ꯃꯍꯥꯛ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯏꯔꯥꯟꯅ ꯀꯥꯞꯁꯤꯟꯅꯕ ꯃꯤꯁꯥꯏꯜ 1,000 ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯠꯇꯣꯛꯅꯕ ꯏꯔꯥꯟꯗ ꯐꯣꯡꯅ ꯋꯥꯔꯤ ꯇꯧꯅꯕ ꯑꯃꯁꯨꯡ ꯒ꯭ꯔꯦꯗ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯦꯛꯁꯤꯗꯦꯟꯠꯇ ꯇ꯭ꯔꯝꯞꯅ ꯉꯁꯤ ꯃꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯀꯥꯞꯁꯤꯟꯅꯕ ꯃꯤꯁꯥꯏꯜ 1,000 ꯄꯥꯟꯈꯠꯇꯨꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯃꯤꯁꯥꯏꯜ ꯂꯤꯁꯤꯡ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯁꯣꯁꯤꯑꯦꯜꯗ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯍꯥꯠꯇꯣꯛꯅꯕ ꯍꯦꯛ ꯍꯣꯠꯅꯔꯛꯄꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯠ ꯊꯥꯅꯕ US ꯃꯤꯂꯤꯇꯔꯤꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯁꯥꯏꯜ 1,000 ꯂꯣꯛ ꯇꯧꯗꯨꯅ ꯑꯃꯁꯨꯡ ꯏꯁꯂꯥꯃꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯏꯔꯥꯟꯗ ꯄ꯭ꯔꯥꯏꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯁꯤꯇꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯥꯠꯇꯣꯛꯅꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯥꯎꯅꯔꯤꯕ ꯑꯁꯤ ꯏꯔꯥꯟꯅ ꯊꯕꯛ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯤꯁꯥꯏꯜꯁꯤꯡꯁꯨ ꯀꯥꯞꯁꯤꯜꯂꯒꯅꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯂꯤꯁꯤꯡ ꯀꯌꯥ ꯀꯥꯞꯁꯤꯟꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯄꯣꯁꯠ ꯇꯧꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯃꯇꯝ ꯁꯥꯡꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯔꯅꯤꯡ ꯇꯧꯈꯤ꯫ ꯍꯥꯟꯅꯅ ꯑꯣꯐꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯏꯔꯥꯟꯒꯤ ꯑꯦꯔꯤꯌꯥ ꯀꯌꯥ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ USꯅ ꯃꯤꯂꯤꯇꯔꯤ ꯌꯨꯍꯥ ꯑꯃꯔꯣꯝ ꯆꯠꯊꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯅꯤꯡꯕꯁꯨ ꯂꯩ ꯑꯗꯨꯒ ꯇꯧꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯍꯥꯏꯔꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯑꯔꯨꯕ ꯊ꯭ꯔꯦꯠ ꯇꯧꯔꯛꯂꯤꯕꯁꯤ ꯏꯔꯥꯟꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯩꯒꯤ ꯍꯛꯆꯥꯡ ꯂꯩꯔꯣꯜ ꯆꯟꯕꯒꯤ ꯊꯧꯔꯝꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯇ꯭ꯔꯝꯞ ꯍꯥꯠꯇꯣꯛꯅꯕ ꯂꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯗꯣꯅꯦꯁꯟ ꯑꯃꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯕꯒꯤ ꯑꯆꯧꯕ ꯄꯤꯛꯆꯔ ꯑꯃꯁꯨ ꯎꯕ ꯐꯪꯈꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯇꯔꯀꯤꯌꯥꯗ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯌꯟꯁ ꯅꯦꯇꯣꯒꯤ ꯁꯝꯃꯤꯠ ꯃꯤꯇꯤꯡ ꯌꯥꯎꯅ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯑꯦꯌꯔ ꯐꯣꯔꯁ ꯋꯥꯟ ꯇꯣꯡꯂꯛꯈꯤꯕ ꯑꯗꯨ ꯍꯟꯈꯤꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅꯗꯒꯤ ꯑꯔꯤꯕ ꯍꯦꯟꯅ ꯇꯦꯛꯇ ꯀꯥꯏꯗꯕ ꯄ꯭ꯂꯦꯟꯗ ꯑꯣꯏꯅ ꯍꯟꯈꯤꯕ ꯑꯗꯨ ꯊ꯭ꯔꯦꯠ ꯂꯩꯕꯒꯤꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯉꯛꯄ ꯐꯪꯅ ꯃꯌꯥ ꯊꯧꯕ ꯏꯖꯔꯦꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗ USꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯌꯦꯡꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ USꯀꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯣꯏꯔꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯛꯂꯦ꯫ ꯃꯈꯥ ꯇꯥꯅ ꯖꯍꯥꯖꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯔꯣꯏ ꯍꯥꯏꯅ
ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯑꯐꯕꯇ ꯗꯥꯕꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯌꯨꯑꯦꯁꯀꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯍꯧꯅꯅ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤꯕ ꯑꯗꯨꯒ ꯏꯔꯥꯟꯗꯒꯤ ꯋꯥꯈꯜꯂꯣꯟ ꯍꯛꯆꯤꯟꯅ ꯌꯥꯝꯅ ꯐꯠꯇꯕ ꯐꯦꯁꯟ ꯑꯃꯗ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯁꯤꯖꯐꯥꯌꯔ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯖꯍꯥꯖꯁꯤꯡꯒꯤ ꯑꯇꯦꯛ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯃꯤꯡ ꯃꯊꯥ ꯐꯣꯡꯗꯣꯛꯈꯤꯕꯒ ꯌꯨꯑꯦꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯗꯣꯛꯂꯦ ꯃꯈꯥ ꯇꯥꯅ ꯖꯍꯥꯖꯁꯤꯡꯒꯤ ꯑꯦꯇꯦꯛ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯂꯥꯎꯊꯣꯛꯂꯕ ꯗꯥꯕꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯄꯥꯎꯃꯤꯁꯤꯡꯒ ꯋꯥ ꯉꯥꯡꯕꯗ ꯏꯔꯥꯟꯒꯤ ꯗꯤꯄ꯭ꯂꯣꯃꯦꯠꯇ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯏꯟ ꯔꯣꯝ ꯂꯧꯊꯣꯛꯅꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯏꯔꯥꯟ ꯈꯛꯇꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯕ ꯅꯠꯇ꯭ꯔꯒ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯁꯤꯟ ꯂꯥꯡꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯊꯨꯒꯥꯏꯕ ꯑꯣꯏꯅ ꯂꯧꯒꯅꯤ ꯑꯃꯁꯨꯡ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯃꯍꯧꯁꯥꯅ ꯀꯔꯕꯥꯔꯒꯤ ꯖꯍꯥꯖꯁꯤꯡ ꯍꯣꯟꯕꯗ ꯏꯟꯊꯒꯅꯤ, ꯁꯃꯨꯗ꯭ꯔꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨꯡ ꯔꯤꯖꯅꯦꯜ ꯇꯦꯟꯁꯟ ꯍꯦꯟꯒꯠꯂꯒꯅꯤ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯑꯃꯤꯔ ꯁꯥꯗꯤ ꯏꯔꯥꯅꯤꯅ ꯌꯨꯑꯦꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯔꯥꯟꯒꯤ ꯁ꯭ꯇꯦꯠ ꯑꯃꯤꯔ ꯁꯥꯏꯔ ꯏꯔꯥꯅꯤꯅ ꯌꯨꯑꯦꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯃꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯇꯔꯥꯒꯤ ꯈꯨꯖꯤꯡ ꯀꯌꯥꯁꯤꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯨꯝꯕꯅ ꯂꯧꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯟꯅ ꯁꯃꯨꯗ꯭ꯔ ꯂꯝꯕꯤ ꯑꯁꯤ ꯃꯈꯣꯏ ꯈꯛꯇꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒ ꯐꯥꯎꯔꯒ ꯍꯣꯟꯕ ꯖꯍꯥꯖꯁꯤꯡ ꯇꯦꯛꯁ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯔꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯊꯥꯎ ꯑꯃꯁꯨꯡ ꯒ꯭ꯌꯥꯁꯀꯤ ꯀꯔꯕꯥꯔꯗ ꯁꯔꯨꯛ 5 ꯊꯣꯛꯄꯒꯤ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯍꯣꯟꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯟꯅ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯁꯥꯎꯁꯤꯟꯅꯔꯒ ꯃꯁꯤꯗꯒꯤ ꯁꯦꯜ ꯆꯥꯎꯅ ꯇꯥꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯊꯧꯁꯤꯜ ꯑꯁꯤꯅ ꯂꯥꯟ ꯂꯦꯝ ꯀꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯁꯨꯟꯅꯤ ꯑꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤꯁꯨ ꯃꯈꯣꯏꯒꯤ ꯊꯥꯎ ꯑꯃꯗꯤ ꯒ꯭ꯌꯥꯁꯀꯤ ꯀꯔꯕꯥꯔꯗ ꯁꯣꯛꯄ ꯃꯔꯝꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯗꯒꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯕ ꯍꯧꯔꯦ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯖꯤꯂꯦꯟꯗ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯖꯤꯂꯦꯟꯗ ꯑꯅꯤꯅ ꯏꯪ 2030ꯗ ꯇꯥꯔꯒꯦꯠ ꯊꯝꯕ ꯂꯨꯄꯥ ꯀꯣꯇꯤ 35,000ꯒꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯖꯤꯂꯦꯟꯗ ꯑꯅꯤꯅ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯄꯥꯔꯇꯅꯔꯁꯤꯞ ꯑꯃ ꯁꯦꯝꯃꯤꯟꯅꯗꯨꯅ ꯏꯪ 2030ꯗ ꯇꯥꯔꯒꯦꯠ ꯊꯝꯕ ꯂꯨꯄꯥ ꯀꯣꯇꯤ 35,000ꯒꯤ ꯑꯣꯏꯕ ꯑꯦꯅꯨꯑꯦꯜ ꯕꯥꯏꯂꯦꯇꯔꯦꯜ ꯇ꯭ꯔꯦꯗ ꯑꯃ ꯇꯧꯃꯤꯟꯅꯕ ꯐꯣꯔꯝꯕꯨ ꯌꯥꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯤꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈ꯭ꯔꯤꯁꯇꯣꯐꯔ ꯂꯂꯣꯟꯕ ꯏꯁꯅꯔꯅ ꯄꯦꯁꯤꯐꯤꯛꯇ ꯁꯥꯟꯇꯤ ꯊꯝꯅꯕꯒꯤ ꯃꯥꯏꯀꯩꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯤ꯫ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯌꯥꯅꯋꯥꯔꯦꯞ 10 ꯌꯥꯎꯅ ꯃꯆꯪ ꯑꯣꯏꯕ ꯋꯥꯔꯦꯞ 30 ꯌꯧꯔꯦ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯈꯟꯒꯠꯄꯗ ꯂꯦꯚꯦꯜ ꯁꯣꯔꯖꯤ ꯊ꯭ꯔꯤꯠ ꯑꯃꯁꯨꯡ ꯏꯟꯗꯣ-ꯄꯦꯁꯤꯐꯤꯛꯇ ꯅꯥꯀꯜ ꯑꯅꯤꯅ ꯂꯦꯚꯦꯜ ꯄꯦꯁꯤꯐꯤꯛ ꯑꯃꯁꯨꯡ ꯃꯦꯔꯤꯇꯥꯏꯝꯗ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯕ ꯍꯥꯏꯗ꯭ꯔꯣꯄꯣꯅꯤꯛ ꯗꯇꯥ ꯁꯦꯌꯔ ꯇꯧꯅꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯌꯥꯅꯋꯥꯔꯣꯜ 3 ꯆꯍꯤ 4ꯒꯤ ꯔꯣꯗ ꯃꯦꯞ ꯁꯦꯝꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯎꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗꯒꯤ ꯈꯟꯒꯠꯆꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯥꯎ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜꯒꯤ ꯄꯥꯎ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯒꯣꯟꯅ ꯏꯈꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ꯫